Chief Minister An Scheme AMADI MUGA Silk Buyback Initiative ki MAKHA LEIMARAM Government High School Relief Camp ta Leiriba Shing da fee SHANABA lang PHANGHANKHIBADA NUNGAIBA POK-I HAINA Chief Minister Nongthombam Biren PHONGDORAKLI Social media da thadorokpa post amada Chief Minister Nongthombam Biren hai Relief Camp ta Leiriba Shing gi senthok lambi lehenna ba hotnabada fee sabada changba machak mathum kaya phanghanba asi yamna maru oiba khongthang amani masina Relief Camp ta Leiriba Shing na mipal tangdana hingjana ba hotnabada achauba mateng ama oiragani lengak nasu Relief Camp ta Leiriba Shing da sendal lambi lehenna ba hanba leitana hotnari haina su Chief Minister Nongthombam Biren na makhata na Phongdoknarakli Relief Camp asida Leiriba Shing nasu lengaki khongthang asida Thagatpa Phongdoknarakli koi LEIMARAM Government High School Relief Camp asida Leiriba LEIMARAM waroi jingi kundagi senthadara akanda apai changjafam lawdana Leiriba LEIMARAM Government High School Relief Camp asida akoina leirakpa asida aikoigi honorable CM ming oina panjarabada N Birena akoigi damak Relief Camp da Leiriba inmate singi damak tahaidana economic revival ministry makhada Pisako thada birakpagi matung inna akoina haugiban han August ki tang 35 da akoigi CM akoi unajaruraba matung da yam thuna honorable CM na akoi Pisako thada gi bai matung ina lang asin numit huni subada lang pidha birai basi akoi Relief Camp LEIMARAM Government High School gi Relief Camp gi inmate singi maikai dagi sarbu yamna thagatpa phongdokchari